Indian made foreign liquor purakpa truck ama ngarang nungba bazar mayada fagat pangamkhre. Ngarang akaknaba paw ama fangbadagi nungba area gi CSO kyana achat awok sing sek tawbada Tata truck registration number NL01N 0178 tagi masing yamlaba yungang sing fagat pangamkhibane. Yungang sing adu CSO na hangbada Khurai lamlongdagi bizen kauba miyoy amagini haide. Malim gi oina COVID-19 positive oiba mising lakh 63 lising 18 ga chamri ga yankhai mari sukrai. Laina asina maram oiduna lekhidaba mising na lakh mari lising 3 ka chamanga ga nimpu sukrai. India gi oina hauji fawda positive oiba miyoy lakh ani lising 63 ka chamanga ga marifutara nipan sukrai amadi laikanaba ngamdana COVID-19 na maram oiduna lekhidabana miyoy lising 8 ka chamri ga 63 sukrai. Yoga Center Singzamai Chingamakha Model Club Amadi Laimayol Art Center Yoga Kanguna Singzamai gi Manipur College ta hangliba Quarantine Center da chana thaknaba polam sing tengbang khre ngasi tengbang polam sing adu Manipur Legislative Assembly gi Speaker Amadi Singzamai AC gi MLA Yumnam Khemchanda Khusinakhe None District ki Manung Chena Laiba Taukoklong Khul Amadi Churachandpur District ta Plasmodium falciparum malaria ge laichet lakpadagi yamdrabada miyoi mari laikanaba ngamdana laikhidre amadi miyoi ahumna positive oire laichet asigi matangda state malaria officer Dr. Thangpa Sartona anaba sing hakthengana chatuni yengsinkhre